Online manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau Arambai Jengolgi PRO Robin Mangang Khwarakpumgi update gi lakucherke Churchanpur da maitai na lakpada bonggi lei pareng lengani hairi Paite group amana kangpokpi line da su lakpa yaroi madu thingnaba hayeng morning 7 da gamgi 5 da yumthongi nupi amamam thokadabani haina Kuki Impeachment Wing na order thokre Kuki na asuk wal oraba phone na bomb na welcome tawgani hairaba fawbada India government na home ministry na tumina leibagi maram karino Masiguma wahai natraga statement asi maitai na thoklurabadi hauzik maitai adu mayumda Lwkhidre natraga logafta leiramgadra let us make equal law in every state for every community Pakistan operation haukre Assam Rifles na UK NA camp thugai kre khulai surrender tawnabagi matam chaiwal amaga sangdok pinaba Kuki Jo Council na governor da hijakre Kumja 2023 ki May 3 dagi thorakhiba irang asigi manungda lut tawkhiba amadi logi wangmada paiba khulaising lengakta surrender tawraknaba governor Joy Kumar Balana thakiba matam ngarang nungthil pung 3 da loikhra matung security force na state segi tongan ba mafamsing da Pakistan na operation chathaba hokre loina na ching amadi tamgi mafam kaya dagi nongmai yauna khulai kya fagat pangamkhre hari Kangpokpi district ki manung chanba ke langnom amadi Khenjang area da saramba Kuki singi bunker taragani thoi amadi harau thel da saramba bunker ahum security force na thugai khre haidi police ki pawn high state amadi central force ki apunba team amana Imphal West Imphal East Churchanpur Kangpokpi Thawbal Bishnupur Kakching Tamenglong amadi Juribam gi tongan ba mafam singda Pakistan operation chathabada nongmai kunthraga taruk maru chamaga kunga mapan pokhai ba yaba machak taret amadi atai polam kya fagat pangamkhre haidi Chera sida khulai surrender tawbagi matam ngarang nungthil pung 3 da loikraba matung chaiwal amaga amuk sangdok pinaba Kuki Jo Council gi maikei degi governor da hijarakre pau sinhai khulai surrender tawaknabagi matam chaiwal amaga sangdoknaba governor da hijanabagi firep asi ngarang Churchanpur da famkiba Kuki Jo Council gi apunba mifam na waref lawkhibani mifam adu da su da leiba Kuki militant group sing Kuki MLA sing amadi Kuki Jo community gi CSO singi luchingba sing saruk yakhi Khulai surrender tawraknabagi governor gi maikei degi pirakliba matam asi khuyongna khibana Kuki Jo area da mapung fana implement tawba ngamkhide maram aduna chaiwal amaga sangdok pinaba haijabaga loinana matam asigi manungda khulai surrender tawnaba miyamda council gi maikei degi khanganjagani hairi adumoinamak hanadagi Kuki Jo singna tanduna lakpa separate administration gi demand hena Chngkhre hari chera asida Assam Rifles na Kuki militants group ama oiriba United Kuki National Army UK NA gi camp amadi training center ngasi thugai khre hari ngarang Churchanpur district ki manungchana laiba Henglep subdivision gi Komnom amasung Khawpijang village ki marakta UK NA na security force ta attack tawrakhra matung Henglep ta lairamba group asigi camp amadi training center adu ngasi thugai khibani press na thajaba yaba mafam dagi fangba amana ngasi 36 suba Assam Rifles ki kangbu amana thi humbagi thabak chathabada UK NA gi camp amadi training center asi thengnarakpadagi thugai khibani thi humbagi thabak chathaba duda mifa mipun amadi khusu khulai fangbagi paudi fangbangamji panba yabadi ngarang ayupong 12 makhairam chabada security force ki kangbu amana Komnom village yaurakpada UK NA na nongmai amadi bomb kapsinduna ambush tawrakhibani thawdo aduda security force ki maikeida asoapan nanghaukhidabani Court kaloinana hayengdagi Senapati amadi Churchanpur bus service hauragani lengak Manipurda ingtapa hanjilaknabagi ahanba khongthang oina hayengdagi Imphal Kangpokpi Senapati Kangpokpi Imphal amadi Imphal Bishnupur Churchanpur Bishnupur Imphal gi bus service CAPF ki escort kaloinana hodongnaba sem saba loiri hari Manipur lengak ki chief secretary PK singna thokpa cherol amana hai Service asi Manipur State Transport ki makha da paikhatpani hayeng ayupung 8 chaba matamda Imphal Airport tagi hariba route sing lamthagani amromda Imphal Churchanpur Imphal helicopter service su lakliba March 9 amasung 12 gi tongan mapungphamda chatpa yagani hari loinana Imphal Ukhrul helicopter service March 9 laigani hari maram aduna Manipur miyamda hariba bus amadi helicopter service asi lobiba yagani hariba lenga ki khongthang asida panba pirakpa sing logi oiba chaba chairak thabak lokhutgani haina suchero asina makha tarakli panbe yabadi Federation of Civil Society Folks ki oina su hayeng Senapati fawba ingtapagi pawjel puba khongchat kani haina sem saba lairibani loinana Kuki Jolup singi maikai degi taliba separate administration yauna makhoi gi demand sing fangriba fawba chathok chasin yaroi haiba waref lawkhibe laikhrabani Thadau NP amadi Midday Alliance ki apunba mifam pangthokna waref taruk lawkhre Manipur ki thadau furuf ki apunba lufama oiriba Thadau NP Manipur amadi
ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯇꯩ ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯐꯣꯔ ꯄꯤꯁꯐꯨꯜ ꯑꯦꯟ ꯍꯥꯔꯃꯣꯅꯤꯌꯁ ꯀꯣꯑꯦꯛꯁꯤꯁꯇꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:35 ꯇꯥꯕꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄꯤ.ꯇꯤ. ꯎꯃꯥ ꯁꯪꯀꯔ ꯗꯤꯇꯤꯛꯁ ꯔꯣꯗ ꯇꯤꯟꯃꯨꯔꯇꯤ ꯃꯥꯔꯒꯇ ꯂꯩꯕ ꯕꯤꯁ꯭ꯋ ꯌꯨꯍ ꯀꯦꯟꯗ꯭ꯔꯗ ꯄꯥꯡꯊꯣꯛꯄ ꯑꯄꯨꯟꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯊꯥꯗꯣꯛ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯝ ꯊꯥꯖꯧ ꯑꯃꯗꯤ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯀꯤ ꯁꯒꯣꯜꯁꯦꯝ ꯕꯤꯔꯃꯅꯤ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯊꯧꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯀꯤ ꯃꯤꯐꯝ ꯑꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ 6 ꯑꯃꯁꯨ ꯂꯧꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ ꯌꯨꯅꯤꯇꯤ, ꯏꯟꯇꯤꯒ꯭ꯔꯤꯇꯤ, ꯄꯤꯁ, ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯁꯦꯐꯇꯤ ꯑꯣꯏꯍꯟꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯕꯨ ꯐꯨꯔꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯅꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯌꯣꯛꯈꯠꯄ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯄꯨꯟꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯕ, ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞ (NRC) ꯑꯞꯗꯦꯠ ꯇꯧꯕ, ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯄꯨꯝꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯅꯠꯇꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁ꯭ꯇꯇꯒꯤ ꯂꯧꯊꯣꯛꯄ, ꯊꯥꯗꯧ ꯑꯁꯤ ꯀꯨꯀꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯔꯣꯝꯗꯣꯝ ꯂꯩꯔꯛꯄ ꯇꯣꯞ ꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯍꯟꯅꯕ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯂꯧꯔꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯥꯡ ꯁꯛꯈꯪꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯤꯁꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫